ताहंजरीबा इसाई असी मरुकी मरुप फिल्म सिदगी पुष्पारानी की खोंजेलदा सकलिबा इसाईनी इसाई असिबु खनबिरखिबी पपालदगी थौनाउजम मेमथोय अदुदी मोनिका हंगजखिबा वहांगे असुंबा पाखुम कना कनाना पिबिरपगे हाइबदु अमुक निंसिंमिनसी होय संदोकचखिबा थरमसिगे अहान बोइना हंगजखिबा वहां इंटरनेशनल लिटरेसी डे असी करंबा थागे करंबा तारिखता पांगथोकपगे वहां असिगे अचुंबा पाखुम सेप्टेम्बर की तारीख 9 असिदा अखोइना इंटरनेशनल लिटरेसी डे हारगा पालन तवी कना कनाना अचुंबा पाखुम पिबिरे हाइबदु मया पुना मु खंगमिनसी प्रिया अचुंबा पाखुम पिबिरकबा हैरोक्तगी दीपक निथौजा एंजेलिना वाइखोम बिश्वजित नेप्रादगी अचौबा वाइखोम सुशीला कायनबी खोक्तगी अचुंबा पाखुम पिबिरकबा मंगाल बबगाइदगी अचुंबा पाखुम पिबिरई पुष्पारानी अथोकपम अब्दुल कलीम लिंथोय काक्सिंगदगी विद्याश्वरी अचुंबा पाखुम पिबिरकबा क्याम सिफाइदगी विजय कुमार कांसु खुलदगी टीएस अलल चिरू अचुंबा पाखुम पिबिरकबा कुमदम सना अचुंबा पाखुम पिबिरई थागचरी ओइनाम सोंगबुंदगी इलांगबम शोमेन मेरीना सेंगमाइजिंगदगी मेमथोय खांगाबोकदगी किचंद्र आरामबम कायना पोरक खोंसिंगदगी थोकसोम ऋषि गोविंद अल्बिना सजिदा गीतांजलि
Rahul hariba mesing asina sandoksariba tharom asigi ahan boina hangjaki bo hang asigi achamba pakhum pibira kraba mesing ni thagasari punamapo mathangi sei lakhatpiu Mathangi isay lokhatjage. Mathangi isay asidi Ima Machet Isa Tangkai hariba film sidagi isay amakak khanbirai. Nongaitem ibomsa amadi Pusparani ani puna sakminariba isay amakak khanbirai yamna phajakraba isayni nungsi nungol hauna tha asamna seuba isayni khanbiraklibase. Isay asibu tajaningi haiduna khanbiraklaba miyoidi Memdonbi Jarangpat Mayai Lekaidagi High School Manaktagi nena so haibirei isay asi aduga Diamond Tariba mayam puna taminajage haina so haibirei adudi isay se lokhosadingagi mangoinena thauramsigi anisuba koisa lokhatpiyu monika. Tharomasigi anisuba wahang lakuchari Men of the Peace haraga India da kanabu khangnabagi wahang asi amuktang hananing singjage Men of Peace haraga India da kanabu khangnabagi wahang asige chuba paw kumadomna 7630 944 377 da pibi angnabasu ningsingjari Ani subay say lokachari Ima Machet Isa Tangkai film sidagi Nongmaitem ibomcha amadi Pusparani gi apunbu khonjelda saglibe isayni nungsi nungol hauna tha asma sewi say Birmangon Mekola gi mayekta Nongmaitem bomsa masamangna music bibiribe isayni isay khanbiragliba Memdonbi Jarangpot Mamang Lekai High School Khudol tamjari taminase nungsi nungol hauna tha Hangama साथ न था लगले लगले आईगी हो फायदेन था नंग आईगी हो फायदेन था Inga ingin kundam tha tharo thamba sana tha Inga ingin kundam tha nung sikhudol tamna tha Lucky satki nang ai
ꯀꯤꯖꯕꯤ ꯁꯥꯟꯅꯔꯩ ꯂꯩꯔꯥꯡꯅ ꯉꯥꯏꯖꯕꯤ ꯂꯥꯡꯕꯟꯁꯥ ꯀꯤꯖꯕꯤ ꯊꯥꯕꯜꯒꯤ ꯃꯉꯥꯅ ꯂꯩꯇꯦꯡꯕꯤ ꯂꯥꯛꯏ ꯆꯠꯈꯤ ꯅꯪ ꯑꯩꯒꯤ हो मेरा था nungdon likla kina tha ning tham holin nang bi tha nungdon likla kina tha le chila palon khana tha lakhi jakhi nang aigi hawa chintha ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯍꯧꯅ ꯊꯥ hangama pashatna tha ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯍꯧꯅ ꯊꯥ chumrai ma pashatna tha ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯍꯧꯅ ꯊꯥ chinthau ma pashatna tha ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯃꯦꯟ ꯑꯣꯐ ꯗ ꯄꯤꯁ ꯍꯥꯏꯔꯒ ꯏꯟꯗꯤꯌꯥꯗ ꯀꯅꯥꯕꯨ ꯈꯪꯅꯕꯒꯦ? ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤ꯫ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ, ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤ꯫ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯀꯅꯥ ꯀꯅꯥꯅ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯅꯤꯡꯁꯤꯡꯖꯒꯦ꯫ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯣ ꯀꯅꯥ ꯀꯅꯥꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯍꯥꯏꯕ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯣ ꯃꯣꯅꯤꯀꯥ꯫ ꯅꯤꯡꯁꯤꯡꯖꯒꯦ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯄ꯭ꯔꯤꯌꯥ, ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤ ꯍꯥꯏꯕꯤꯔꯛꯄ ꯅꯥꯎꯆꯥ ꯂꯥꯏꯈꯨꯔꯥꯝ ꯄꯧꯔꯥꯕꯤꯗꯒꯤ ꯊꯥꯒꯠꯆꯔꯤ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯪꯒꯥꯏꯌꯨꯝꯐꯝꯗꯒꯤ PS ꯖꯀꯤꯔꯥ, ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯌꯨꯆꯟꯗ꯭ꯔ ꯑꯔꯥꯝꯕꯝ ꯀꯥꯏꯅ ꯄꯨꯔꯛ ꯈꯣꯡꯖꯤꯡꯗꯒꯤ ꯕꯤꯖय ꯀꯨꯃꯥꯔ ꯋꯥꯏꯈꯣꯝ ꯊꯧꯕꯥꯜꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯦꯔꯤꯅꯥ ꯁꯦꯡꯃꯥꯏꯖꯤꯡꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯕꯤꯁ꯭ꯋꯖꯤꯠ ꯅꯦꯄ꯭ꯔꯥ, ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯑꯆꯧꯕ ꯋꯥꯏꯈꯣꯝ, ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯂꯤꯟꯊꯣꯏ ꯀꯛꯆꯤꯡꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ꯫ ꯋꯥꯡꯖꯤꯡ ꯋꯥꯡꯈꯩꯗꯒꯤ ꯁꯟꯖꯤꯇꯥ ꯇꯣꯡꯕ꯭ꯔꯝ, ꯁꯖꯤꯗꯥ, ꯄ꯭ꯔꯤꯌꯥ, ꯃꯦꯅꯦꯀꯥ, ꯔꯥꯍꯨꯜ ꯈꯥꯡꯉꯕꯣꯛꯇꯒꯤ ꯑꯟꯖꯂꯤꯅꯥ ꯋꯥꯏꯈꯣꯝ, ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯊꯥꯒꯠꯆꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨ ꯌꯥꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯃꯊꯪꯒꯤ ꯏꯁꯩ ꯂꯧꯈꯠꯄꯤꯌꯨ꯫ ꯂꯧꯈꯠꯆꯒꯦ ꯃꯊꯪꯒꯤ ꯏꯁꯩꯁꯤ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯐꯤꯂꯝꯁꯤꯗꯒꯤ ꯇꯥꯏꯇꯜ ꯁꯣꯡ ꯑꯣꯏꯔꯤꯕ ꯅꯥꯎꯕꯣꯏ ꯑꯃꯗꯤ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯑꯁꯨꯝꯅ ꯁꯩꯍꯧꯕ ꯏꯁꯩ ꯑꯁꯤ ꯈꯟꯕꯤꯔꯛꯏ꯫ ꯏꯁꯩꯁꯤꯕꯨ ꯇꯥꯖꯅꯤꯡꯗꯨꯅ ꯈꯟꯕꯤꯔꯛꯂꯤꯕ ꯃꯤꯑꯣꯏꯗꯤ ꯑꯦꯂꯥꯡꯕꯝ ꯔꯣꯃꯤꯂꯥꯅ ꯈꯟꯕꯤꯔꯛꯄꯅꯤ, ꯍꯩꯔꯣꯛꯄꯥꯠ 2 ꯗꯦꯕꯤ ꯃꯥꯝꯇꯣꯞ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯀꯥꯏꯗꯒꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯏꯁꯩ ꯑꯁꯤ ꯈꯟꯕꯤꯔꯛꯄꯅꯤ ꯃꯣꯅꯤꯀꯥ꯫ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯄꯤꯌꯨ꯫ ꯊꯥꯒꯠꯆꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨ ꯌꯥꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯊꯪꯒꯤ ꯏꯁꯩ ꯂꯧꯈꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯋꯥꯍꯪ ꯑꯃ ꯂꯧꯈꯠꯆꯔꯤ꯫ ꯂꯦꯀ꯭ꯔꯣꯁꯤ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯗ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯂꯩꯕꯒꯦ? ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ꯫ ꯂꯦꯀ꯭ꯔꯣꯁꯤ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯗ ꯁꯥꯟꯅꯔꯣꯏ ꯃꯁꯤꯡ ꯀꯌꯥ ꯂꯩꯕꯒꯦ? ꯑꯗꯣꯝꯅ 7630944377ꯗ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯏꯁꯩ ꯂꯧꯈꯠꯆꯒꯦ꯫ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯐꯤꯂꯝꯁꯤꯒꯤ ꯇꯥꯏꯇꯜ ꯁꯣꯡ ꯅꯥꯎꯕꯣꯏ ꯑꯃꯗꯤ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩ ꯔꯣꯃꯤ ꯃꯩꯇꯩꯒꯤ ꯃꯌꯦꯛꯇ ꯒꯣꯄꯤꯅ ꯊꯋꯥꯏ ꯍꯥꯞꯂꯤꯕ ꯏꯁꯩ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯝꯂꯕ ꯑꯁꯨꯝꯅ ꯁꯩꯍꯧꯕ ꯏꯁꯩꯅꯤ꯫ ꯏꯁꯩ ꯑꯁꯤꯕꯨ ꯇꯥꯖꯅꯤꯡꯗꯨꯅ ꯈꯟꯕꯤꯔꯛꯂꯤꯕ ꯃꯤꯑꯣꯏꯗꯤ ꯑꯦꯂꯥꯡꯕꯝ ꯔꯣꯃꯤꯂꯥ, ꯍꯩꯔꯣꯛꯄꯥꯠ 2 ꯗꯦꯕꯤ ꯃꯥꯝꯇꯣꯞ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯇꯥꯃꯤꯟꯅꯁꯤ꯫
याइफनबता खल्लिबा ऐसे निंदा तौबीरे खांबा ngamlaro ningamda lelhauba aishe nangi lambita yengli nangbu laklaroy dara Nushi bahuni ay nahanak ang lamlaba Karigi asyo ko'y naruni Hay pham khangda tam pham khangda Karigi wana lilugani Nushi bahuni ay nahanak ang lamlaba ho Ahing khudingi achit pathavalda Ahing khudingi achit pathavalda Ishay tashagli nang buning shina kaina bai mairida khuiraba punshi tekhalroyamu ahing liklada Dekhatlaroy ahing giliklada nungshi bahuni aina hana khanglam lava oiramgani nungshiba minamba aigi punshi se arthayandare mahamankhare machulai tare kapna bata sile ahang bapunshi kapna bata sile
ꯅꯨꯡꯁꯤꯕꯍꯨꯅꯤ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯝꯂꯕ ꯀꯔꯤꯒꯤ ꯑꯁꯨꯛ ꯈꯣꯏꯗꯥꯔꯨꯅꯤ ꯍꯥꯏꯐꯝ ꯈꯪꯗ ꯇꯝꯐꯝ ꯈꯪꯗ ꯀꯔꯤꯒꯤ ꯋꯥꯅ ꯂꯤꯠꯂꯨꯒꯅꯤ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯝ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯔꯦꯀ꯭ꯔꯣꯁꯤ ꯍꯥꯏꯕ ꯃꯁꯥꯟꯅ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯗ ꯁꯥꯟꯅꯔꯣꯏ ꯃꯁꯤꯡ ꯀꯌꯥ ꯂꯩꯕꯒꯦ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯁꯥꯟꯅꯔꯣꯏ ꯃꯁꯤꯡ 10 ꯂꯩ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯁꯥꯟꯅꯔꯣꯏ ꯃꯁꯤꯡ 10 ꯂꯩ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯀꯅꯥ ꯀꯅꯥꯅ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯁꯤ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯤꯡ ꯅꯤꯡꯁꯤꯡꯖꯒꯦ ꯂꯟꯆꯦꯟꯕ ꯂꯨꯋꯥꯡ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯂꯝꯗꯤꯡꯗꯒꯤ ꯁꯥꯅꯤꯌꯥ ꯅꯣꯡꯃꯥꯏꯊꯦꯝ ꯃꯉꯥꯜ ꯋꯥꯕꯒꯥꯏꯗꯒꯤ ꯕꯤꯗ꯭ꯌꯥꯁꯣꯔꯤ ꯊꯧꯋꯥꯜꯗꯒꯤ ꯑꯗꯨꯜ ꯀꯂꯤꯝ ꯎꯆꯤꯋꯥꯗꯒꯤ ꯆꯤꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯕꯦꯝ ꯕꯦꯝ ꯔꯤꯁꯤ ꯀꯛꯆꯤꯡꯗꯒꯤ ꯂꯤꯟꯊꯣꯏ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯒꯤꯌꯥꯅꯟꯖꯤꯠ ꯉꯥꯏꯔꯥꯡꯕꯝ ꯈꯥꯕꯝꯗꯒꯤ ꯊꯥꯒꯠꯆꯔꯤ ꯀꯨꯟꯖꯔꯥꯅꯤ ꯅꯣꯡꯃꯥꯏꯈꯣꯡꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯪꯒꯥꯏꯌꯨꯝꯐꯝꯗꯒꯤ ꯖꯀꯥꯔꯤꯌꯥ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯑꯣꯏꯅꯥꯝ ꯁꯣꯝꯕꯨꯡꯗꯒꯤ ꯏꯂꯥꯡꯕꯝ ꯁꯣꯃꯦꯟ ꯔꯣꯖꯦꯁ ꯑꯆꯧꯕ ꯋꯥꯏꯈꯣꯝ ꯕꯤꯁꯦꯁꯣꯔꯤ ꯕꯤꯁꯣꯔꯖꯤꯠ ꯅꯦꯄ꯭ꯔꯥꯗꯒꯤ ꯑꯟꯖꯂꯤꯅꯥ ꯋꯥꯏꯈꯣꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯦꯔꯤꯅꯥ ꯁꯦꯡꯃꯥꯏꯖꯤꯡꯗꯒꯤ ꯕꯤꯖꯣꯏ ꯀꯨꯃꯥꯔ ꯅꯥꯔꯥꯌꯟ ꯕꯥꯕꯨ ꯊꯤꯡꯕꯥꯏꯖꯝ ꯇꯣꯞꯇꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯖꯤꯗꯥ ꯁꯉꯥꯏꯌꯨꯝꯐꯝꯗꯒꯤ ꯁꯨꯁꯤꯂꯥ ꯀꯥꯌꯦꯟꯕꯤꯈꯣꯛꯇꯒꯤ ꯄꯨꯁꯄꯥꯔꯥꯅꯤ ꯑꯊꯣꯛꯄꯝ ꯃꯦꯝꯊꯣꯏ ꯂꯣꯏꯅꯅ ꯔꯥꯍꯨꯜ ꯈꯥꯡꯉꯕꯣꯛꯇꯒꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯈꯪꯉꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯗꯨꯗꯤ ꯏꯆꯦ ꯃꯊꯪꯒꯤ ꯏꯁꯩ ꯂꯧꯈꯠꯄꯤꯌꯨ ꯂꯧꯈꯠꯆꯒꯦ ꯃꯊꯪꯒꯤ ꯏꯁꯩ ꯑꯁꯤꯗꯤ ꯑꯁꯦꯝ ꯑꯃꯔꯁꯒꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯃꯇꯝ ꯏꯁꯩ ꯑꯃꯈꯛꯅꯤ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯨꯝ ꯑꯁꯦꯡꯕ ꯏꯁꯩꯅꯤ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯑꯗꯨꯒ ꯏꯁꯩꯁꯤꯕꯨ ꯇꯥꯖꯅꯤꯡꯗꯨꯅ ꯈꯟꯕꯤꯔꯛꯂꯤꯕ ꯃꯤꯑꯣꯏꯗꯤ ꯏꯆꯪ ꯈꯨꯅꯧꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯕꯤꯂꯥꯁꯤꯅ ꯈꯟꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯇꯥꯕꯤꯅꯤꯡꯕꯁꯨ ꯍꯥꯞꯄꯤꯔꯛꯏ ꯇꯥꯕꯤꯅꯤꯡꯕꯁꯤꯡꯗꯤ ꯕ꯭ꯔꯣꯖꯦꯟ ꯁꯨꯃꯤꯇꯥ ꯑꯃꯗꯤ ꯈꯣꯃꯩ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯏꯁꯩ ꯑꯁꯤꯕꯨ ꯇꯥꯍꯟꯖꯅꯤꯡꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯞꯄꯤꯔꯛꯄꯅꯤ ꯏꯁꯩ ꯂꯧꯈꯠꯆꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯊꯪꯒꯤ ꯋꯥꯍꯪ ꯑꯃꯨꯛ ꯂꯧꯈꯠꯄꯤꯌꯨ ꯃꯣꯅꯤꯀꯥ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯆꯔꯤ ꯏꯟꯗꯤꯌꯥꯒꯤ ꯀꯔꯝꯕ ꯅꯨꯄꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯎꯟ ꯑꯦꯚꯔꯦꯁ ꯑꯁꯤ ꯀꯥꯈꯤꯕꯒꯦ ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯏꯟꯗꯤꯌꯥꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯎꯟ ꯑꯦꯚꯔꯦꯁ ꯀꯥꯕ ꯉꯝꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯀꯔꯤ ꯀꯧꯕꯒꯦ ꯋꯥꯍꯪ ꯑꯁꯤ ꯅꯤꯡꯁꯤꯡꯖꯔꯤ ꯏꯟꯗꯤꯌꯥꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯎꯟ ꯑꯦꯚꯔꯦꯁ ꯀꯥꯕ ꯉꯝꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯑꯗꯣꯝꯅ 7630944377ꯗ SMSꯀꯤ ꯈꯨꯠꯊꯥꯡꯗ ꯄꯤꯕꯤꯔꯛꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯃꯊꯪꯒꯤ ꯏꯁꯩ ꯂꯧꯈꯠꯆꯒꯦ ꯑꯁꯦꯝ ꯑꯃꯔꯖꯤꯠꯀꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯨꯝ ꯑꯁꯦꯡꯕ ꯏꯁꯩꯅꯤ ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯒꯤ ꯃꯌꯦꯛꯇ ꯁꯛꯂꯤꯕ ꯏꯁꯩ ꯃꯇꯝ ꯏꯁꯩꯅꯤ ꯏꯁꯩ ꯑꯁꯤꯕꯨ ꯇꯥꯖꯅꯤꯡꯗꯨꯅ ꯈꯟꯕꯤꯔꯛꯈꯤꯕ ꯃꯤꯑꯣꯏꯗꯤ ꯏꯆꯪ ꯈꯨꯅꯧꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯕꯤꯂꯥꯁꯤꯅꯤꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩꯅꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯗꯣꯝꯒꯤꯗꯃꯛ ꯇꯥꯃꯤꯟꯅꯁꯤ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯛꯅ ꯂꯥꯞꯅꯔꯕ ꯎꯅꯔꯕꯁꯨ ꯈꯪꯅꯗꯕꯒꯨꯝ ꯀꯧꯅꯕ ꯉꯝꯗꯦꯗꯣ ꯑꯁꯤꯔ ꯀꯥꯏꯅꯕꯒꯤ ꯄꯟꯍꯥꯏꯕꯗꯣ ꯑꯁꯤꯔ ꯀꯥꯏꯅꯕꯒꯤ ꯄꯟꯍꯥꯏꯕꯗꯣ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ
ꯍꯥꯏꯕꯅꯣ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯛꯅ ꯂꯥꯞꯅꯔꯕ ꯎꯅꯔꯕꯁꯨ ꯈꯪꯅꯗꯕꯒꯨꯝ ꯀꯧꯅꯕ ꯉꯝꯗꯦꯗꯣ ꯑꯁꯤꯔꯥ ꯀꯥꯏꯅꯕꯒꯤ ꯄꯟꯍꯥꯏꯕꯗꯣ ꯑꯁꯤꯔꯥ ꯀꯥꯏꯅꯕꯒꯤ ꯄꯟꯍꯥꯏꯕꯗೋ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯑꯩꯕꯨ ꯎꯔꯒ ꯅꯣꯛꯆꯔꯝꯕꯤ ꯅꯪꯅ ꯉꯁꯤꯗꯤ ꯀꯔꯤꯒꯤ ꯍꯩꯅꯗꯕ ꯎꯠꯂꯤꯕ ꯑꯩꯕꯨ ꯎꯔꯒ ꯅꯣꯛꯆꯔꯝꯕꯤ ꯅꯪꯅ ꯉꯁꯤꯗꯤ ꯀꯔꯤꯒꯤ ꯍꯩꯅꯗꯕ ꯍꯪꯅꯤꯡꯕꯅꯤ ꯋꯥꯍꯪꯁꯦ ꯅꯪꯒꯤ ꯊꯃꯣꯏꯗ ꯍꯪꯅꯤꯡꯕꯅꯤ ꯋꯥꯍꯪꯁꯦ ꯅꯪꯒꯤ ꯊꯃꯣꯏꯗ ꯌꯦꯡꯖꯕꯁꯤ ꯅꯠꯇꯅ ꯈꯪꯖꯕꯗꯤ ꯉꯝꯗꯦꯗꯣ ꯌꯦꯡꯖꯕꯁꯤ ꯅꯠꯇꯅ ꯈꯪꯖꯕꯗꯤ ꯉꯝꯗꯦꯗꯣ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯛꯅ ꯂꯥꯞꯅꯔꯕ ꯎꯅꯔꯕꯁꯨ ꯈꯪꯅꯗꯕꯒꯨꯝ ꯀꯧꯅꯕ ꯉꯝꯗꯦꯗꯣ ꯑꯁꯤꯔꯥ ꯀꯥꯏꯅꯕꯒꯤ ꯄꯟꯍꯥꯏꯕꯗೋ ꯑꯁꯤꯔꯥ ꯀꯥꯏꯅꯕꯒꯤ ꯄꯟꯍꯥꯏꯕꯗꯣ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯅꯨꯡꯁꯤꯕꯗꯤ ꯂꯦꯡꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯍꯥꯏꯈꯤ ꯅꯣꯡꯃ ꯅꯪꯅ ꯅꯨꯡꯁꯤꯕꯗꯤ ꯂꯦꯡꯗ꯭ꯔꯕ ꯅꯣꯂꯨꯛꯅ ꯊꯥꯡꯈꯤꯕ ꯅꯪꯒꯤ ꯈꯣꯡꯊꯥꯡꯅ ꯅꯣꯂꯨꯛꯅ ꯊꯥꯡꯈꯤꯕ ꯅꯪꯒꯤ ꯈꯣꯡꯊꯥꯡꯅ ꯀꯔꯝꯕ ꯄꯨꯟꯁꯤꯒꯤ ꯄꯥꯎꯈꯨꯝꯅꯣ ꯆꯜꯂꯝꯕ ꯀꯔꯝꯕ ꯄꯨꯟꯁꯤꯒꯤ ꯄꯥꯎꯈꯨꯝꯅꯣ ꯆꯜꯂꯝꯕ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯛꯅ ꯂꯥꯞꯅꯔꯕ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯏꯟꯗꯤꯌꯥꯒꯤ ꯃꯥꯎꯟꯠ ꯑꯦꯚꯔꯦꯁ ꯏꯍꯥꯟ ꯍꯥꯟꯅ ꯀꯥꯕ ꯉꯝꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ? ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯕꯆꯦꯟꯗ꯭ꯔꯤ ꯄꯥꯜ꯫ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯕꯆꯦꯟꯗ꯭ꯔꯤ ꯄꯥꯜ꯫ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯀꯅꯥꯅ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯎꯃꯥꯔꯥꯅꯤ ꯀꯛꯆꯤꯡꯗꯒꯤ ꯁꯖꯤꯗꯥ ꯁꯍꯥꯅꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ꯫
ꯇꯥꯏꯕꯪꯉꯥꯟꯕ ꯅꯤꯡꯊꯧꯖꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯀꯥꯡꯁꯨ ꯈꯨꯜꯗ ꯌꯦꯠꯇꯤ ꯑꯦꯆ ꯑꯂꯥꯜ ꯆꯤꯔꯨ ꯕꯤꯗ꯭ꯌꯥꯁꯣꯔꯤ ꯕꯤꯁꯦꯁꯣꯔ ꯕꯤꯁꯣꯖꯤꯠ ꯅꯦꯄ꯭ꯔꯥꯗꯒꯤ ꯍꯔꯤꯁ ꯀꯨꯃꯥꯔ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯁꯖꯤꯗꯥ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯉꯥꯜ ꯋꯥꯕꯒꯥꯏꯗꯒꯤ ꯊꯣꯛꯆꯣꯝ ꯔꯤꯁꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯎꯁꯤꯋꯥꯗꯒꯤ ꯕꯤꯟ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯨꯔꯁ ꯑꯣꯏꯅꯥꯝ ꯊꯧꯕꯥꯜꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯒ꯭ꯌꯥꯅꯦꯁꯣꯔꯤ ꯒ꯭ꯌꯥꯅꯟꯖꯤꯠ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯑꯜꯕꯤꯅꯥ ꯗꯤꯄꯛ ꯅꯤꯡꯊꯧꯖꯥ ꯒꯤꯇꯥꯟꯖꯂꯤ ꯁꯨꯁꯤꯂꯥ ꯀꯥꯏꯔꯦꯝꯕꯤꯈꯣꯛꯇꯒꯤ ꯑꯟꯖꯂꯤꯅꯥ ꯋꯥꯏꯈꯣꯝ ꯔꯣꯖꯦꯁ ꯅꯔꯥꯟ ꯕꯥꯕꯨ ꯊꯤꯡꯕꯥꯏꯆꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯈꯨꯃꯟꯊꯦꯝ ꯃꯥꯏꯆꯣꯟ ꯊꯥꯒꯠꯆꯔꯤ ꯑꯕꯗꯨꯜ ꯀꯂꯤꯝ ꯑꯣꯏꯅꯥꯝ ꯁꯣꯝꯕꯨꯡꯗꯒꯤ ꯏꯂꯥꯡꯕꯝ ꯁꯣꯃꯦꯟ ꯀꯨꯟꯖꯔꯥꯅꯤ ꯅꯣꯡꯃꯥꯏꯈꯣꯡꯗꯒꯤ ꯃꯦꯝꯊꯣꯏ ꯂꯤꯟꯊꯣꯏ ꯀꯛꯆꯤꯡꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯣꯃꯥꯅꯟꯗ ꯑꯣꯀ꯭ꯔꯝ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗꯒꯤ ꯊꯥꯒꯠꯆꯔꯤ ꯊꯥꯞꯂꯕ ꯂꯝꯗꯝꯗꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯆꯧꯕ ꯋꯥꯏꯈꯣꯝ ꯕꯤꯖꯣꯏ ꯄꯨꯁꯄꯥꯔꯥꯅꯤ ꯊꯧꯕꯥꯜꯗꯒꯤ ꯑꯟꯖꯂꯤꯅꯥ ꯔꯥꯍꯨꯜ ꯈꯥꯡꯉꯕꯣꯛꯇꯒꯤ ꯁꯥꯃꯨꯔꯧꯗꯒꯤ ꯔꯣꯁꯤꯕꯤꯅꯥ ꯂꯤꯌꯥꯟꯕꯤꯌꯥ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯒꯤꯠꯆꯟꯗ꯭ꯔ ꯑꯔꯥꯝꯕꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯃꯊꯪꯒꯤ ꯏꯁꯩ ꯂꯧꯈꯠꯄꯤꯌꯨ ꯃꯊꯪꯒꯤ ꯏꯁꯩ ꯂꯧꯈꯠꯆꯒꯦ ꯃꯊꯪꯒꯤ ꯏꯁꯩ ꯑꯁꯤꯗꯤ ꯋꯥꯛꯆꯤꯡꯒꯤ ꯂꯦꯟ ꯐꯤꯂꯝꯁꯤꯗꯒꯤ ꯑꯔꯕꯤꯟ ꯑꯃꯗꯤ ꯆꯤꯇ꯭ꯔꯒꯤ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩ ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯑꯁꯪ ꯑꯁꯩꯍꯧꯕ ꯏꯁꯩ ꯑꯁꯤ ꯈꯟꯕꯤꯔꯛꯏ ꯏꯁꯩ ꯑꯁꯤꯕꯨ ꯇꯥꯖꯅꯤꯡꯗꯨꯅ ꯈꯟꯕꯤꯔꯛꯂꯤꯕ ꯃꯤꯑꯣꯏꯗꯤ ꯃꯦꯀꯣꯂꯥꯗꯒꯤ ꯑꯪꯀꯜ ꯃꯦꯠꯅ ꯈꯟꯕꯤꯔꯛꯄꯅꯤ ꯏꯁꯩꯁꯤ ꯌꯥꯝ ꯄꯥꯝꯖꯅ ꯈꯟꯕꯤꯔꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯥꯕꯤꯌꯨ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯄꯤꯌꯨ ꯍꯣꯏ ꯑꯗꯣ ꯏꯁꯩꯁꯤꯁꯨ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯇꯥꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯁꯩꯅꯤꯀꯣ ꯏꯆꯦ ꯃꯌꯥꯝꯅ ꯂꯣꯏꯅ ꯄꯥꯝꯅꯕ ꯏꯁꯩꯅꯤ ꯃꯣꯏꯅꯒ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯏꯁꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯆꯔꯤ ꯕꯣꯔꯦꯛꯁꯀꯤ ꯀꯦꯃꯤꯀꯦꯜ ꯃꯃꯤꯡ ꯑꯁꯤ ꯀꯔꯤ ꯀꯧꯕꯒꯦ ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯕꯣꯔꯦꯛꯁꯀꯤ ꯀꯦꯃꯤꯀꯦꯜ ꯃꯃꯤꯡ ꯑꯁꯤ ꯀꯔꯤ ꯀꯧꯕꯒꯦ ꯑꯗꯣꯝꯅ 7630944377ꯗ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯏꯁꯩ ꯂꯧꯈꯠꯆꯒꯦ ꯋꯥꯛꯆꯤꯡꯒꯤ ꯂꯦꯟ ꯐꯤꯂꯝꯁꯤꯗꯒꯤ ꯑꯦꯀꯦꯟꯗ꯭ꯔ ꯇꯤꯟꯁꯨꯕꯒꯤ ꯃꯌꯦꯛꯇ ꯇꯣꯅꯤ ꯍꯩꯕꯝꯅ ꯊꯋꯥꯏ ꯍꯥꯞꯄꯤꯗꯨꯅ ꯁꯛꯂꯤꯕ ꯏꯁꯩꯅꯤ ꯑꯔꯕꯤꯟ ꯑꯃꯗꯤ ꯆꯤꯇ꯭ꯔꯒꯤ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯗ ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯑꯁꯨꯝ ꯑꯁꯩꯍꯧꯕ ꯏꯁꯩꯅꯤ ꯈꯟꯕꯤꯔꯛꯂꯤꯕ ꯃꯤꯑꯣꯏ ꯅꯤꯡꯁꯤꯡꯖꯒꯦ ꯃꯦꯀꯣꯂꯥꯗꯒꯤ ꯑꯪꯀꯜ ꯃꯦꯠꯅ ꯈꯟꯕꯤꯔꯛꯄꯅꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯥꯃꯤꯟꯅꯁꯤ ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯐꯤꯖꯪ ꯈꯟꯕ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡꯅ ꯇꯨꯝꯄꯛ ꯂꯦꯞꯂꯤ ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯐꯤꯖꯪ ꯈꯟꯕ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡꯅ ꯇꯨꯝꯄꯛ ꯂꯦꯞꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯑꯁꯪꯕ ꯍꯥꯅꯧꯅ ꯆꯦꯔꯩ ꯊꯣꯟꯕ ꯇꯥꯝꯅ ꯁꯟꯗꯣꯛꯄ ꯂꯝꯍꯥꯡꯅ ꯐꯝꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯏꯁꯩꯁꯦ ꯃꯣꯅꯤꯀꯥ ꯑꯦꯂꯥꯡꯕꯝ ꯅꯅꯥꯎꯅꯁꯨ ꯈꯟꯕꯤꯔꯛꯏ ꯍꯩꯔꯣꯛꯄꯥꯠ ꯇꯨ ꯗꯦꯕꯤ ꯃꯥꯝꯇꯣꯞ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯀꯥꯏꯗꯒꯤ ꯍꯣꯏ ꯑꯦꯂꯥꯡꯕꯝ ꯅꯅꯥꯎꯅꯁꯨ ꯈꯟꯕꯤꯔꯝꯕꯅꯤ ꯏꯁꯩꯁꯦ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯐꯖꯔꯤꯕ ꯀꯧꯔꯧꯒꯤ ꯃꯉꯥ
पामुजे नुमोल हनबा मिकुपसे लोइसिन खीरा पामुजे नुमोल हनबा मिकुपसे ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯑꯇꯤꯌꯥꯒꯨꯝ ꯄꯥꯛꯅ ꯃꯐꯝ ꯁꯤꯟꯕ ꯅꯨꯡꯁꯤꯕꯩ ꯃꯤꯠꯌꯦꯡ ꯑꯣꯟꯊꯣꯛꯅ ꯂꯨꯝꯃꯤ ꯑꯇꯤꯌꯥꯒꯨꯝ ꯄꯥꯛꯅ ꯃꯐꯝ ꯁꯤꯟꯕ ꯅꯨꯡꯁꯤꯕꯩ ꯃꯤꯠꯌꯦꯡ ꯑꯣꯟꯊꯣꯛꯅ ꯂꯨꯝꯃꯤ ꯌꯦꯡꯕꯤꯔꯛꯀꯅꯨ ꯏꯀꯥꯏꯖꯩ ꯄꯥꯈꯠꯆꯩ ꯊꯃꯣꯏꯅ ꯌꯦꯡꯕꯤꯔꯛꯀꯅꯨ ꯏꯀꯥꯏꯖꯩ ꯄꯥꯈꯠꯆꯩ ꯊꯃꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤꯌꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤꯌꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯕꯣꯔꯦꯁꯀꯤ ꯀꯦꯃꯤꯀꯦꯜ ꯃꯃꯤꯡ ꯑꯁꯤ ꯀꯔꯤ ꯀꯧꯕꯒꯦ? ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯁꯣꯗꯤꯌꯝ ꯇꯦꯇ꯭ꯔꯥꯕꯣꯔꯦꯠ ꯗꯦꯀꯥꯍꯥꯏꯗ꯭ꯔꯦꯠ꯫ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯁꯣꯗꯤꯌꯝ ꯇꯦꯇ꯭ꯔꯥꯕꯣꯔꯦꯠ ꯗꯦꯀꯥꯍꯥꯏꯗ꯭ꯔꯦꯠ꯫ ꯀꯅꯥꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯗꯤꯄꯛ ꯅꯤꯡꯊꯧꯖꯥ ꯍꯩꯔꯣꯛ ꯕꯖꯥꯔꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ꯫ ꯑꯦꯟꯖꯦꯂꯤꯅꯥ ꯋꯥꯏꯈꯣꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯒ ꯃꯤꯡ ꯍꯥꯞꯄꯤꯔꯛꯇꯕ ꯃꯊꯪꯒꯤ ꯊꯥꯕꯤꯔꯛꯄ ꯃꯇꯝꯗ ꯃꯤꯡ ꯍꯥꯞꯄꯤꯔꯛꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯆꯧꯕ ꯋꯥꯏꯈꯣꯝ ꯁꯥꯅꯤꯌꯥ ꯂꯝꯗꯤꯡꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ꯫ ꯃꯉꯥꯜ ꯋꯕꯒꯥꯏꯗꯒꯤ ꯁꯖꯤꯗꯥ ꯁꯍꯥꯅꯤ ꯁꯥꯃꯨꯔꯧꯗꯒꯤ ꯔꯣꯁꯤꯕꯤꯅꯥ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯩꯔꯥꯕ ꯈꯥꯡꯉꯕꯣꯛꯇꯒꯤ ꯑꯕꯗꯨꯜ ꯀꯂꯤꯝ ꯃꯦꯝꯊꯣꯏ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯪꯒꯥꯏꯌꯨꯝꯐꯝꯗꯒꯤ ꯖꯀꯤꯔꯥ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ꯫ ꯎꯃꯥꯔꯥꯅꯤ ꯀꯛꯆꯤꯡꯗꯒꯤ ꯁꯤꯡꯖꯃꯩꯗꯒꯤ ꯅꯤꯍꯥ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯑꯣꯏꯅꯥꯝ ꯁꯣꯝꯕꯨꯡꯗꯒꯤ ꯏꯂꯥꯡꯕꯝ ꯁꯣꯃꯦꯟ ꯇꯥꯏꯕꯪꯉꯥꯟꯕ ꯅꯤꯡꯊꯧꯖꯝ ꯀꯛꯆꯤꯡꯗꯒꯤ ꯂꯤꯟꯊꯣꯏ ꯕꯤꯁꯣꯖꯤꯠ ꯅꯦꯄ꯭ꯔꯥꯗꯒꯤ ꯕꯤꯖꯣꯏ ꯀꯨꯃꯥꯔ ꯋꯥꯏꯈꯣꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯄꯨꯁꯄꯥꯔꯥꯅꯤ ꯊꯧꯕꯥꯜꯗꯒꯤ ꯈꯥꯡꯉꯕꯣꯛꯇꯒꯤ ꯃꯦꯝꯊꯣꯏ ꯔꯥꯍꯨꯜ ꯀꯨꯟꯖꯔꯥꯅꯤ ꯅꯣꯡꯃꯥꯏꯈꯣꯡꯗꯒꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯏꯁꯩ ꯂꯧꯈꯠꯄꯤꯌꯨ ꯏꯆꯦ꯫ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯏꯁꯩ ꯂꯧꯈꯠꯆꯒꯦ꯫ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯏꯁꯩ ꯑꯁꯤꯗꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯊꯋꯥꯏꯒꯤ ꯃꯅꯤ ꯐꯤꯂꯝꯁꯤꯗꯒꯤ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯏꯁꯩꯅꯤ ꯈꯟꯕꯤꯔꯛꯂꯤꯕꯁꯦ꯫ ꯏꯁꯩ ꯑꯁꯤꯕꯨ ꯇꯥꯖꯅꯤꯡꯗꯨꯅ ꯈꯟꯕꯤꯔꯛꯂꯤꯕ ꯃꯤꯑꯣꯏꯗꯤ जम्मू एंड काश्मीर समांद ओक्रमना खनबीरकपनी अदुगा ताबिनिंगबसु हापिरे ओक्रमोंगबी संध्यारानी ताबिनिंगो हापिरे अदु थौबाल निंगंबम उथाले काइदगिनी सो हाइबिरे अदुगा दाइमंतारिबा मयामदा डेडिकेशन तौबिरे इसेयसी लखोसद्रिंगगी मांगोइनाना ngasiगी अरोइबा वाहंग लखपियु मनिका। थागसरी थाबलो बलमदम जम्मू काश्मीर दगी सरुया बिरकपा संदोक्चरिबा थौरम असिगी अरोइबा वाहंग लखुचरी ममांग लाइकाय थंबानचा ले हारिबा लाइरिक असि कनाना इबगी वाहंग असि अमुक्तंग हन निसिंजगे ममांग लाइकाय थंबानचा ले हारिबा लाइरिक असि कनाना इबगी अदोमना 7630 944 377 दा अचुंबा पाउखुम बिबिरकनबसु निसिंजरी।
ꯂꯧꯈꯠꯆꯔꯤ ꯕꯤꯖꯦꯟꯇ ꯀꯨꯃꯥꯔ ꯁꯔꯃꯒꯤ ꯃꯌꯦꯛꯇ ꯕꯤꯀꯤꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯏꯁꯩ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯊꯋꯥꯏꯒꯤ ꯃꯅꯤ ꯐꯤꯂꯝꯁꯤꯗꯒꯤ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯥꯃꯤꯟꯅꯁꯤ
Tanjariba isai asi samando kramna khanbirakpa imagi ibungo thawai gi mani film sidagi isaini Tanjariba isai asina ngasigi SMS song amadi quiz ki aroiwa isai oijagani hangjaki ba wahangi achumba pakhum kana kana na pibirakpagi haibado manika amukta ninsingbiro Sandok sariba thoromasigi aroiboina hangjaki bo wahang mamang lekai thamban chale haiba wariasi kanana ibagi wahang asige chumbo pakhum el Samarendra pahum ase amutang hanani singjagi el Samarendra kana kana na chumbo pakhum bibire habadu mayam puna mukhang minasi hangjaki bo wahang asige achimbo pakhum aham baina bibirakpa sajida sangai famdagi Harish Kumar Kontrakpam oinam song bungdagi ilangbam Shomen Angelina Waikhom Herok Pazadagi Deepak Nithauja Bishojit Nepradagi Saikhom Maheshwari Khangaboktagi Shania Namaingthing Lamdingdagi Niha Vidyashori Taibanganba Nithaujam Premchandra Achimbo Pakhum Bibirakpa Thagachari Rabina Achimbo Pakhum Bibirakpa Govind Salungphamdagi Achimbo Pakhum Bibirai Shamurodi Rosipina Thagachari Mairaba Nithaujam Khangaboktagi Achimbo Pakhum Bibirakpa Laishram Priya Rishi Nithaujam Achimbo Pakhum Bibirakpa Thagachari Nauksha Laikhuram Paurabidagi Achimbo Pakhum Bibirakpa Kangchu Kholdagi THLL Chiru Sangai Infam Damdagi PS Jakira Achobo Waikhom Umarani Kaksingdagi Sasila Kayambikhokdagi AK Inau Achimbo Pakhum Bibirakpa Albina Sanu Shomananda Achimbo Pakhum Bibirakpa Thagachari Gyananjit Khabam Gitanjali Maishon Hairoktagi Adul Kalim Memthoi Kunjorani Linthoi Mangal Obagaidagi Achimbo Pakhum Bibirakpa Puspa Thawaldagi Rahul Khangaboktagi Haibe missing asina Sandok sariba arabin hanjiki bo wahang asigi achumbo pakhum bibirakraba miyosini Adudi Monica hauzik thorum losinjabagi pungpham su yausalaglabanina thorum losinjabagi ayabdu logjagi ngasigi thorum sida SMS da khoina hangjakiba wahangi achumba pakhum pibirakhiba mayambu thagachari amadi YouTube da radio da tabiriba mayambu hainingai leitana thagachari ayuk pung 8 tabadagi leptana sandoksarakliba thorum paring matang asida losinjabagi tanjade yausagle Nimidang wairang pung mga taba matamda atopa konjolo kalunana makal material gi thorum sing puduna adongu radio set amung laksigi matam adu phawagi oinadi thorum tabi besingbu adongi radio gi konjolo sing Monica Rambam amadi Monica Thoksomanina khumjari